ꯀꯣꯟꯁꯥꯈꯨꯜꯒꯤ ꯊꯧꯗꯣꯛ ꯅꯥꯒꯥꯒꯤ ꯃꯍꯩꯔꯣꯏ ꯂꯨꯞꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 5ꯗ ꯀꯣꯟꯁꯥꯈꯨꯜꯒꯤ ꯚꯤꯂꯦꯖ ꯆꯤꯞ ꯌꯥꯎꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯐꯨ ꯆꯩꯔꯛꯈꯤꯕ ꯊꯧꯗꯣꯛꯄꯨ ꯖꯦꯃꯦꯁ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ (ZSON), ꯑꯣꯜ ꯏꯟꯄꯨꯏ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ (AISU), ꯔꯣꯡꯃꯩ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ (RNSOM) ꯑꯃꯁꯨꯡ ꯂꯤꯌꯥꯡꯃꯥꯏ ꯅꯥꯒꯥ ꯀꯥꯇꯤꯃꯥꯏ ꯔꯨꯋꯥꯡꯗꯤ ꯃꯅꯤꯄꯨꯔ (LNKR)ꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯊꯧꯑꯣꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯍꯩꯔꯣꯏ ꯂꯨꯞ ꯃꯔꯤꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯅꯨꯃꯤꯠꯇꯨꯗ ꯀꯥꯡꯄꯣꯛꯄꯤ PS ꯗ ꯀꯝꯄ꯭ꯂꯦꯟ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯐꯥꯏꯜ ꯇꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯖꯣꯃꯤ ꯑꯃꯁꯨꯡ ꯍ꯭ꯃꯥꯔ ꯐꯨꯔꯨꯞꯀꯤ ꯌꯨꯠ ꯁ꯭ꯇꯦꯠ ꯄꯤꯔꯕ ꯃꯇꯝꯗ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯅ ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯧꯖꯤꯛ BJPꯒꯤ MLA ꯑꯣꯏꯔꯤꯕ ꯕꯨꯡꯖꯥꯒꯤꯟ ꯕꯥꯜꯇꯦꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯐꯣꯔꯃꯔ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ ꯍꯧꯖꯤꯛ BJPꯒꯤ MLA ꯑꯣꯏꯔꯤꯕ ꯕꯨꯡꯖꯥꯒꯤꯟ ꯕꯥꯜꯇꯦꯅ ꯃꯅꯤꯄꯨꯔꯗ ꯏꯪꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯕꯗ ꯀꯨꯀꯤ ꯖꯣꯃꯤ ꯑꯃꯁꯨꯡ ꯍ꯭ꯃꯥꯔ ꯐꯨꯔꯨꯞꯇꯒꯤ ꯑꯣꯏꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯄꯤꯔꯕ ꯃꯇꯝꯗ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯍꯤ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯃꯅꯤꯄꯨꯔ ꯚꯥꯏꯑꯣꯂꯦꯟꯁ ꯑꯁꯤꯒꯤ ꯑꯀꯟꯕ ꯃꯇꯝꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯃꯤꯌꯥꯝꯒꯤ ꯃꯣꯕꯇ ꯀꯣꯛꯇ ꯁꯣꯛꯈꯤꯕꯗꯒꯤ ꯃꯇꯝ ꯁꯥꯡꯅ ꯅ꯭ꯌꯨ ꯗꯤꯜꯂꯤꯗ ꯂꯥꯌꯦꯡ ꯆꯠꯊꯔꯨꯕ ꯃꯇꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯜꯂꯛꯂꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯑꯁꯤ ꯅꯦꯁꯅꯦꯜ ꯌꯨꯊ ꯑꯦꯖꯦꯟꯁꯤ ꯑꯃꯗ MLA ꯕꯨꯡꯖꯥꯒꯤꯟ ꯕꯥꯜꯇꯦꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯃꯍꯥꯛ ꯅꯤꯡꯊꯤꯅ ꯉꯥꯡꯕ ꯁꯛꯄ ꯉꯝꯗ꯭ꯔꯤ, ꯍꯨꯏꯜ ꯆꯦꯌꯔꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯂꯩꯔꯤ꯫ ꯎꯅꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯗꯨꯅ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯒꯤ ꯃꯔꯛꯇ ꯕꯐꯔ ꯖꯣꯟ ꯊꯝꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ MLAꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯄꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯨꯝ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯇꯩꯁꯤꯡꯒ ꯀꯩꯗꯧꯅꯨꯡꯗ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯦꯕꯜ ꯑꯃꯗ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯊꯕꯛ ꯃꯍꯥꯛ ꯌꯥꯎꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯃꯩꯊꯛꯇ ꯊꯝꯕ ꯈꯥꯡꯗ ꯈꯣꯡ-ꯈꯨꯠ ꯄꯨꯟꯁꯤꯟꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯊꯝꯈꯤꯒꯗꯧꯔꯤ? ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯃꯤꯇꯩꯗ ꯀꯨꯀꯤꯁꯤꯡꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯃꯔꯨꯑꯣꯏꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯀꯌꯥ ꯍꯪꯈꯤꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯁꯤꯡꯅꯔꯒ ꯋꯥ ꯉꯥꯡꯕ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯠꯁꯤꯡꯕꯨ ꯀꯥꯎ ꯊꯥꯕꯒꯨꯝ ꯊꯥꯗꯨꯅ ꯌꯣꯛꯇꯨꯅ ꯀꯔꯤꯒꯤ ꯊꯝꯂꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯋꯥꯍꯪ ꯑꯣꯏꯔꯛꯂꯤ꯫ ꯋꯥꯍꯪ ꯑꯁꯤ ꯍꯪꯂꯤꯕꯒꯤ ꯃꯔꯝꯗꯤ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯁꯤꯇꯤꯖꯦꯟ ꯑꯃꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯆꯠꯄ ꯌꯥꯍꯟꯗꯅ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯐꯥꯎꯕꯗ ꯊꯝꯂꯛꯄ ꯑꯁꯤꯗꯒꯤ ꯍꯪꯂꯛꯄ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯀꯣꯃꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯥꯛꯀꯗꯧꯔꯤꯕ ꯑꯦꯄ꯭ꯔꯤꯜ 30 ꯐꯥꯎꯕ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯕꯅꯤ꯫ ꯀꯣꯀꯣꯃꯤꯒꯤ ꯃꯤꯌꯥꯝꯒ ꯈꯟꯅ ꯅꯩꯅꯕꯒꯤ ꯃꯤꯐꯝ ꯑꯁꯤꯗ ꯀꯔꯤ ꯃꯔꯝꯒꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯝꯍꯦꯟ ꯇꯨꯍꯦꯟꯕ ꯀꯨꯀꯤꯁꯤꯡꯕꯨ ꯃꯇꯝ ꯁꯥꯡꯅ ꯀꯥꯎ ꯊꯥꯕꯒꯨꯝ ꯊꯥꯕꯒ ꯄꯥꯡꯈꯛ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯆꯥꯕ ꯊꯛꯂꯒ ꯃꯤꯇꯩꯁꯤꯡꯗ ꯂꯥꯟꯗꯥꯍꯟꯗꯨꯅ ꯂꯩꯍꯜꯂꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯃꯔꯨ ꯑꯣꯏꯕ ꯈꯟꯅ ꯅꯩꯅꯕꯒꯤ ꯍꯤꯔꯝ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ꯫ ꯃꯔꯝꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯂꯥꯜꯂꯕ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯒꯤ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯈꯨꯔꯨꯝꯗꯨꯅ ꯂꯥꯛꯂꯕ ꯃꯤꯇꯩꯒꯤ ꯂꯥꯏꯐꯝꯂꯦꯟꯁꯤꯡꯕꯨ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯪꯕꯗ ꯊꯤꯡꯕꯗ ꯏꯟꯗꯤꯌా ꯂꯩꯉꯥꯛꯅ ꯌꯥꯗꯨꯅ ꯂꯩꯔꯤꯕꯅꯣ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯁꯤꯡꯗ ꯃꯤꯇꯩꯁꯤꯡꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯇꯧꯕꯗ ꯌꯥꯍꯟꯗꯅ ꯉꯁꯤ ꯐꯥꯎꯕ ꯌꯥꯍꯟꯗꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯃꯤꯇꯩꯁꯤꯡꯅ ꯂꯧꯅꯔꯛꯄꯗꯒꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕꯗ ꯂꯥꯟꯒꯗꯕ ꯃꯥꯟꯗꯦ꯫ ꯍꯧꯖꯤꯛ ꯀꯨꯀꯤꯁꯤꯡꯅ ꯃꯤꯇꯩꯁꯤꯡꯗ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯃꯛ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯕꯨ ꯁꯤꯡꯅꯕꯅꯤ ꯑꯃꯗꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯥꯌꯣꯛꯇꯅꯤ ꯈꯪꯅ ꯆꯍꯤ 2 ꯐꯥꯔꯛꯀꯗꯧꯔꯕ ꯐꯥꯎꯕꯗ ꯏꯟꯗꯤꯌా ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯒꯗꯧꯔꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯋꯥꯍꯪ ꯑꯣꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯩꯊꯛꯇ ꯊꯝꯕ ꯈꯥꯡꯗ ꯃꯇꯝ ꯁꯥꯡꯅ ꯃꯤꯇꯩꯁꯤꯡꯕꯨ ꯈꯣꯡ-ꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯕꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯔꯝ ꯑꯗꯨꯅ ꯃꯩꯊꯛꯇ ꯊꯝꯕ ꯈꯥꯡꯗ ꯃꯇꯝ ꯁꯥꯡꯅ ꯃꯤꯇꯩꯁꯤꯡꯕꯨ ꯈꯣꯡ-ꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯗꯕꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯂꯩꯄꯥꯛ ꯃꯆꯥ ꯇꯥꯕ ꯊꯧꯔꯥꯡ ꯑꯣꯏꯒꯅꯤ ꯈꯜꯂꯤ꯫ ꯃꯆꯥ 2 ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯃ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤꯕꯨ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ ꯀ꯭ꯔꯥꯏꯝ ꯑꯒꯦꯟꯁꯠ ꯋꯨꯃꯦꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯊꯧꯗꯣꯛ ꯑꯃ ꯑꯣꯏꯕꯇ ꯅꯠꯇꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯆꯥ 2 ꯂꯩꯔꯕꯤ ꯃꯁꯥꯒꯤ ꯆꯍꯤ 19 ꯈꯛꯇꯪ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯃ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯠꯇ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯩꯉꯥꯡ PSꯅ ꯀꯣꯜꯂꯤꯕ ꯄꯥꯡꯒꯩ ꯅꯦꯄꯥꯂꯤ ꯕꯁꯇꯤꯒꯤ ꯏꯃꯨꯡ ꯑꯃꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯃꯧ ꯅꯍꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯖꯨꯅꯤ ꯔꯤꯖꯥꯜ ꯅꯦꯄꯥꯂꯤ ꯀꯧꯏ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡꯅ ꯑꯦꯟꯊꯥꯄꯥ ꯃꯌꯔ ꯀꯧꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯥ ꯑꯁꯤꯒꯤ 13ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 5 ꯇꯥꯔꯛꯄꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯥꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯄꯥꯎ ꯄꯤꯔꯛꯈꯤꯕꯅ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7 ꯇꯥꯔꯛꯄꯗꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯁꯤꯒꯤ
Makhong ani yauna hakchanggi mafam kayada phu cheiba amasung thangumba athauba pona yanbagi mafamsing leiramki. Masigi mathakta mahaki yet thangba chubada yotpi amasung yaisinduna leirangki. Aduga koki saruktasu I thongna kaibagi mafam leirambada natana khubaktana blade kumbana lenkibagi mafam chingchu leiramki hairi. Anauba lengak semnaba MLA singna Prime Minister amasung Home Minister da taksingani haibagi tonga sandurakle. BJP Manipur Pradesh ki thaupuba amanadi irang lakchinduna ingtapa handilakringaida leibak semnaba claim tawrakanu haina national leader singda khangalakpa lei hairi. Assam ki Guwahati da best over news channel amana Manipur ki MLA kuntare na Prime Minister Narendra Modi amasung Home Minister Amit Shah unaduna miyangi anauba lengak ama Manipur da semnabagi damak taksinaba warep laure haiba yauna hiram asigi matangda Prime Minister amasung Home Minister unaba MLA khara mangjaunana Delhi da camp tawduna leire haiba wafamna chingba fongdonnarakibag iroinana state asigi miyoi section kharagi maikaidagisu February 13 dagi chalairakliba President rule gi lengak asi loisinduna anauba lengak ama semduna miyangi wild tawdang tawragani haiba wafam ching fongdongnarakre. News channel amana fongdongnarakiba wafam yauna state asigi political circle da amasung miyoi karana fongdongnarakliba wafam asigi matangda ngasi numidang pause asina BJP Manipur Pradesh ki makok thongba thaupuba singi manungda ama oiriba miyoi amada hanglubada mahakna hai February 2015 da leiramba lengakna resign tawkraba matungda President rule chalairakibaga ikan kanadana party ki national headquarter gi maikaidagi lusingba singna Manipur da thokliba irang asi loisinaba amdinduna mausagi ingtapa phibam hanjilaktriba fawba anauba lengak ama semnabagi wafam haudoktanaba khangalakhiba leiki wafam aduma haudikchu ahongba leitri hairaki. Aduga pauche asina BJP Manipur Pradesh ki President ki mikhal pangthoklaba matungda party asina lusingba anauba lengak amuk hana semlakadra haina hangkhibada leibak asigi oina leiriba state ki party president singi mikhal pangthoknaba observer sing party ki maikaidagi hapkiba lekre adubu Manipur gi oinadi party ki president hapa khanabaga mari leinaba observer sing khanbaga mari leinana observer sing hablakpa leitri. Party ki president asi mikhal pangthoklaga khanabasu yai natragana party ki national leader singna fam asigi damak miyoi amabu appointment pirakpasu yai adubu hariba appointment asi piraktriba fawba natraga mikhal pangthoknabagi notice thoktriba fawbadi haujik lairiba party president asi adumak lengdana leikhigani adubu haujikmaki oina party ki luchingba singna Manipur State President ama appoint tawrikiba leitri mikhal pangthoknaba notification chingbasu thokpa leitri hairaki. Amaromda Guwahati da best over news channel amana fongdorakpagi wafamda palladuna makhatana hanglubada mahakna hai local paute da report tawrikiba sting aduda yumpham oiraga hairakpa oigani anauba lengak ama sembaga mari leinana party gi luchingba singna MLA sing kaurakpa leite Delhi da camp tawbasu leite amasung masigidamak Delhi da changsinaba natraga changsingadaba leite haina fongdoraki. Singda ain kaina pairiba khulai sing lokhat pinanaba BJP gi MLA singna governor da takchin kre. BJP gi MLA tarena saba mihut kambu amana ngarang rajbabanda chetuna governor Ajay Kumar Bahalaga unabaga loinana singda ain kaina pairiba khulai sing lokhat pinaba yauna tongan ba wafam sing takchin kre. Netai pasu thekta leiba thambal changlen da ngarang pangthokiba pauge mefam amada BJP Manipur Pradesh ki wangang loi MLA khongman tabam ibom chana hai ngarang BJP ki MLA tarena saba mihut kambu amana Manipuri governor ga ngarang unaduna tongan ba wafam kaya taksinki mahakna hai Manipura president rule thamdringai thakaragi mamangdagi hana sunabagi thabak lekre khara makai improvement lakre. President rule laglaba matungda government na su khulai sing sarenda tawnaba khanganbaga loinana tampaki oinadi mapung fana sarenda tawkre adubu chingi oina ngasi fawba khulai sarenda tawba miyana ude haibagi wakat leiri maram asina lona yadaba mawongda chingi tongan ba mafam chingda pairiba khulai sing makhatana lokhat pinanaba governor da takchinki. Union Home Minister na Manipur March 9 free movement yahalagani haina lauthokrabasu ngasi fawba free movement di fangdri maram asina athuba matamda state asigi highway singda free movement yahanaba thabak lokhat piyu amadi IDP singi yum sanabagi damak wadhauriba senfam sing athuba matamda pithok piyu haina su governor da taksilamki loinana mitai gi senglaba salai teret ki firalda khongpangna net ki bakulai paiba singi mathakta chapchaba thabak lokhat pinanaba amadi Manipur gi irang asina maram oiduna lau singu bagi thabak tawba yakidaba singi compensation gi wadhauriba ani suba
ꯐꯦꯁꯀꯤ ꯁꯦꯟꯐꯝ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯊꯣꯛꯄꯤꯅꯕꯁꯨ ꯇꯛꯁꯤꯟꯈꯤ ꯍꯥꯏꯅꯁꯨ MLA KH ꯏꯕꯣꯝꯆꯥꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯒꯕꯔꯅꯔꯒꯤ ꯃꯥꯏꯀꯩꯗꯒꯤ BJPꯒꯤ MLAꯁꯤꯡꯒꯤ ꯋꯥꯐꯝ ꯃꯨꯟꯅ ꯇꯥꯕꯒ ꯂꯣꯏꯅꯅ ꯊꯕꯛꯇ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯔꯛꯈꯤ ꯍꯥꯏꯔꯤ꯫